ꯃꯁꯤꯗ ꯌꯨ ꯌꯣꯜꯂꯝꯕꯁꯤꯡ ꯇꯛꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ 116 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯂꯩꯀꯥꯏꯗ ꯐꯠꯇꯕ ꯌꯨ ꯃꯁꯤꯗ ꯌꯣꯜꯂꯤꯕꯁꯤꯡ ꯈꯨꯗꯛꯇꯒꯤ ꯇꯛꯊꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ DIC ꯂꯤꯀꯔ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯃꯦꯗ ꯐꯣꯔꯦꯟ ꯂꯤꯀꯔ ꯀꯌꯥ ꯐꯥꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯀꯗꯧꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ CMOꯒꯤ ꯑꯣꯐꯤꯁꯇ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ, ꯑꯁꯤ ꯑꯅꯥꯗꯤ ꯌꯥꯍꯧꯗ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ CMOꯒꯤ ꯑꯣꯐꯤꯁꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗꯅ ꯆꯤꯡꯅꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯜꯂꯝꯂꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯁꯤꯕ ꯅꯥꯕꯗꯤ ꯌꯥꯍꯧꯗ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ CMO ꯑꯣꯐꯤꯁ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯤꯇꯔ 500 ꯔꯣꯝꯗꯃꯛ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ CMOꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯩꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ, ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗꯤ ꯐꯛꯂꯥꯡ ꯌꯥꯎꯅ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯩꯔꯥ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯌꯨ ꯂꯤꯒꯦꯂꯥꯏꯖꯦꯁꯟ ꯇꯧꯅꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯥꯗꯥ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯤꯌꯥꯡꯊꯥꯡ ꯃꯩꯔꯥ ꯄꯥꯏꯕꯤ, ꯀꯨꯗꯣꯡꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ, ꯀꯨꯗꯣꯡꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ, ꯅꯤꯉꯣꯝꯕꯝ ꯀꯥꯗꯥ ꯌꯨꯅꯤꯠ ꯑꯃꯁꯨꯡ ꯂꯪꯊꯕꯥꯜ ꯂꯦꯞ ꯃꯈꯥ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯤꯉꯣꯝꯕꯝꯗꯒꯤ ꯍꯧꯗꯨꯅ ꯂꯪꯊꯕꯥꯜ ꯂꯦꯞ ꯃꯈꯥ ꯂꯩꯀꯥꯏ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ST ꯂꯤꯁꯇ ꯆꯜꯍꯟꯅꯅꯕ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯃꯤꯐꯝ, ꯃꯩꯇꯩ ST ꯂꯤꯁꯇ ꯆꯟꯅꯅꯕ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯒꯅꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ, ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯌꯥꯎꯍꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ SDDCMꯒꯤ ꯃꯈꯥꯗ ꯄꯥꯡꯒꯩ ꯌꯥꯡꯗꯣꯡ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯅꯤꯁꯥꯕꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯁꯤꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯑꯦꯛ ꯁꯦꯝꯂꯛꯂꯒꯅꯤ ꯉꯥꯏꯕꯤꯔꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔ꯫ ꯆꯍꯤ 40 ꯍꯦꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯊꯥꯒꯤ ꯄꯦꯟꯁꯟ ꯂꯨꯄꯥ 1,000 ꯄꯤꯔꯒꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯗꯤ ꯔꯤꯁꯥꯏꯂꯦꯟꯁ ꯑꯦꯟড ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯐ ꯑꯣꯜꯗꯔ ꯋꯨꯃꯦꯟ ꯍꯥꯏꯕ ꯊꯤꯝꯗ ꯉꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯜꯗ ꯃꯥꯂꯦꯝꯒꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯅꯨꯃꯤꯠ 2022 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯆꯤꯞ ꯒꯦꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. Birena ꯍꯥꯏ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤ ꯑꯅꯤꯔꯛ ꯍꯟꯅ ꯎꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯔꯤꯕꯅꯦ꯫ ꯑꯗꯨꯅ ꯃꯆꯥ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯕꯨ ꯌꯨꯝꯗ ꯊꯧꯒꯜ ꯇꯧꯔꯒ ꯊꯝꯕ, ꯆꯠꯂꯝꯗꯥꯏꯗ ꯏꯃꯥ ꯏꯄꯥꯗ ꯈꯨꯔꯨꯝꯂꯒ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯍꯟꯖꯤꯟꯅꯕ ꯇꯧꯁꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏꯅ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯤꯕꯁꯤ ꯃꯗꯨꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯕ ꯑꯗꯨꯅꯅꯦ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯆꯥ ꯃꯃꯧ ꯃꯁꯨ ꯂꯩꯕꯅ ꯉꯁꯤꯃꯛ ꯑꯣꯜ ꯑꯦꯖ ꯍꯣꯝ, ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯕ ꯏꯃꯥ ꯏꯄꯥꯁꯤꯡ ꯆꯠꯂꯒ ꯅꯪꯒꯤ ꯌꯨꯝꯗ ꯀꯧꯁꯤꯜꯂꯒ ꯐꯖꯅ ꯊꯝꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯕ ꯑꯋꯥꯠꯄ ꯂꯩꯔꯒꯗꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯑꯍꯜꯁꯤꯡꯗꯨꯒꯤ ꯂꯩꯐꯝ ꯂꯩꯇꯕ꯭ꯔꯥ, ꯁꯦꯟꯊꯣꯛ ꯂꯩꯇ꯭ꯔꯕꯁꯨ ꯄꯤꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯁꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯦ꯫ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯑꯄꯤꯜ ꯇꯧꯕꯁꯤꯗ ꯌꯥꯍꯧ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯤꯒꯦꯜꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ꯫ ꯍꯥꯟꯅꯅꯁꯨ ꯌꯨꯝ ꯈꯔꯗ ꯑꯦꯛꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯑꯦꯛ ꯁꯦꯝꯂꯒꯅꯤ꯫ ꯑꯦꯛ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯇꯧꯅꯁꯤ꯫ ꯑꯦꯛ ꯑꯗꯨ ꯑꯦꯃꯦꯟ ꯇꯧꯔꯕꯗꯤ ꯃꯗꯨꯅ ꯃꯆꯥ ꯃꯃꯧ ꯃꯁꯨꯁꯤꯡꯗ ꯊꯃꯣꯏ ꯁꯣꯛꯔꯛꯄ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯊꯝꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯅ ꯑꯦꯛ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯑꯦꯛ ꯁꯦꯝꯕ ꯑꯣꯏꯅ ꯉꯥꯏꯕꯤꯔꯣ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫